course-singgi khudongchaba pizari CCC Course on Computer Concept, DCA Diploma in Computer Application, BCC Basic Computer Course, loinana atopa khudongchaba singdi DTP, Photoshop amadi PageMaker, loinana typing, loinana MS Office Suite, amadi Corel Draw, loinana Excel Advanced Formula and Filtering, loinana database, amadi Internet browsing, loinana email. Wapham spoken English loinana audio and video ge class ke khudongchaba su pizari akang naba sit masing khara kaktani ahan wala kudu khudongchaba pizagani akupa marol ge dama call tobiyo 8131069576 loinana mahiroi singna lakma matamna SOP nga pigedabani loinana marks upa kawirudabani Matam Computer Learning Institute, a government recognized institute, Khangabok Surukwangma. Hauzik Tharombingi makha tarakpada ngasigi Rashi Phal amadi matam-matamgi Wapham pujarakdi. Ahanbada ngasigi Rashi Phal pijari. Mes Rashi nachak naran chawkhatpa pairakki laushing chawba amadi imung manung tanatana miyamga mari faba nomini adubo marup loinaba chekselu charang naganu. Laisha pakang singi oinadi nungsibana chali. Rashi harauba sendong tanbada yamna kanaba amadi anauba salakpa numitni khoirangba manghangani poram yatpa haitradi angambana waraugani laisha pakang singi oinadi ningwa thungani Mithun Rashi charang naradi naran chatkani pukning phathau laushing chawba migi wa thaoidradi leifam khangdaba amadi khangba kandraga khurau thangba nangba yai marup loinau laisha pakang singi oinadi yetkanu Karkat Rashi haksang khingba amadi lalol itik kanaba ngasi sulai marup mapanga mari fagatlani amadi panduna lairuba sel thumso fangba yaba lairi nungai jagani laisha pakang singi oinadi nungshi mari fagatkani Singha Rashi ngasi su lam khudingda mai pakani matam manghandana amadi akiba leitana manglomda changsilu khudongchaba manghanganu anauba asa lakani michanglei Laisha pakang singi oinadi nungsibana chali. Kaina Rashi langtaknaba sauba amadi yeknaba amata leitaba honau hanadagi panglagpa thabag natana anaubadi panganu matam kharada ngayu farakani laisha pakang singi oinadi wa ngangdabana mafare. Tulla Rashi yeknaruba amadi miwa thajaruba mangjabata thangangani Yeknabana maru kaina hanba singnaba amadi ahi apa saraga sil chatpa henba laigani laisha pakang singi oinadi athengbada nungai Basic Rashi ningba khwaidagi henna thunggadaba ngasi sulai adubu jingnaba amadi haraubana yengthiba sulai miyamga mari fagalani amadi laiting fangbai nungai laisha pakang singi oinadi nungshi mari fagani Danu Rashi mai pakani asa chawbagi kanaba fangani amadi michang khomba kanagani nachanana yilamda pukning penba lakani thawyam purabadi naran mayeng tagani laisha pakang singi oinadi ningjaba fangi Makar Rashi ayamba thabakta naitom warep lauganu amadi yeknagadaba maram amadi akhang ahai tanaba thabakta yaurunu hanadagi pangba thauram natana panganu Laisha pakang singi oinadi khangba kalu Kumbha Rashi wanom thaunom kanaba amadi maru mapanga mari fagatpa honagani nachak narandi panglabadi mangi haibalai amadi haraubana tathiba wa nganganu Laisha pakang singi oinadi nushi mari fai Mina Rashi laibak faba ngasi sulai amadi oijaba fangjagani adubu yeknabana pangani aduna nena tana khanthadana thau panganu Nonglukna chatpana maithiroi laisha pakang singi oinadi kanaroi dabada wa nganganu masini ngasigi Rashi Phal
Ngasigi matam-matamgi wafamda puduna lakjari, chawkhat thaurangi thabak tauramdaida amang ata kupna yengsinhaningi. Malemgi oina hengkalagliba chawkhat thaurangda Manipur saruk yaroi, laikut lairaida leiringaidagi matawgum laigani haiba wafam asimadi matamga chanade, honglakliba yawol asida aikoisu saruk yaba tabani, anauba saktam ama lakhannabagidamak thabak paikhatpada hana lairamba posak kharadi soktaba yaroi, khudam oina hairabada matamga chunaba state asigi lambi thongi fibam sengkatke haiba tarabadi ahanbamagtada lambi pangthoknaba lam laushinba tabani. Lausingadawriba lam adu miyamdagi oiba maramna adugi matik chaba senfam piraga makoigi leifam hongdokhibada thoina akaiba leite puwariga sagonaba mafam oiba tarabadi thogdeok thaigzin tawduna amadasu kaidanaba thabak paikhatpa haibasi asingba thawdaroigi mathawni madu nattana lengakna tawba thabakpu kanana ayetpa piba ngamgani haibaromda chatnarabadi miyamda khudong chadaba mayoknaba haibasi masana tabani. Congress lengaki matamda lambi kaya pakthok chawthokre Khwairamban Ima Kaitel Ahum Assembly Secretariat Manipur High Court Complex su sengat sagalongkre Hicham Yapcham Par amasung TT Park mapung phana sengelangki Mantri Furkhida Lairamba Department Anigilam Laushinduna Civil Secretariat Saba Hagalangki Laumi Singhi Lekonana Chatminariba Department Anigi Maru Aiba Office Kayamarum Farm Kayamarum Amasung Laboratory Kayamarum Mafam Adudagi Hongdokna Bakhanganki Adobo Matam Aduda Lairamba Horticulture and Soil Conservation Amasung Agriculture Department Ge Officials Sing Adu Atopa Mafam Chaba da Hongdoktuna Hojik Ningna Lairibra Haibasi Hangningai Oiri Chief Minister An Birena Luching Balangak Lakibagisu State Asida Saukhat Thaurangi thabak kaya paikhalakli chingi mafam singda railwater harvesting gi project kaya paikhatkre tongan ba district singda nupi kaithen kaya sakre Bisnupur Taubul Thoubal Kasong Kholen lambi semkre Chuchanpur da Medical College ama sanaba urep uyung tamkre foot bridge kaya sakre National Highway chamagasumna ani Imphal Morel lambi 4 lane oina sengatpagi map thabak paikhatli Leibak amagi chawkhat thaurangi thabak paikhatpa matamda paikhatkadawriba thabak aduna pigadawriba kanaba amasung thabak sing adu paikhatpada mang takpa anigi marakta leiriba chang adu chapchana lepthoktrabasu chawrakna amadi yengthokpa changi lambi semnaba amadi pakthok chakthoknabagidamak lanai miyoi kayagi lam laushinba chingkakpana chingba mathau tadaba nate laingaknasu lam adu laukrabadi lambi semba natraga pakthokpagi thabak tawdaba yadabana lam laushinba amadi chingkakpagi thabak asi chatharakpani chawkhat thaurangi thabak paikhatpagi thabak thauram singda miyamda kanaba piramba kaya ama tapna mangsilakli miyoibana hingbada piramba kanaba kaya marum tapna mangsilakli ba kaya asidagi ngakthoknabagidamak chawkhat thaurangi thabak tauramdaida amang atongkupna yengsinghaningi masini ngasigi pujarakliba matamatanggi Wapham